ôi trời ạ. Không nên ví dụ mà 부서져버려. 아, 보지 않나? 싸워버려. ai chẳng phải tự mà mai đâu video nào mà đi thì phải những người ngoài thật là niềm lâu rồi nhá tôi không nói mình thật sự thật à hai mẹ anh mẹ mà xem video nó vẫn bù ra lại đó ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯣꯜꯂꯣꯅ ꯍꯥꯏꯕꯗꯣ ꯑꯩꯗꯣ ꯎꯠꯄꯕꯨꯗꯤ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯌꯥꯗꯕ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯆꯟꯖꯨꯁꯤꯅ ꯉꯔꯥꯡ ꯅꯍꯥꯟ ꯃꯥ 10 ꯊꯥꯗꯣꯏꯅꯦꯕꯀꯣ ꯍꯟꯇꯛ ꯑꯗꯨꯒꯤ ꯃꯥ ꯕꯣꯔꯗꯤꯡꯗ ꯂꯩ ꯑꯗꯨꯒꯤ ꯕꯥꯏ ꯕꯥꯏ ꯅꯤꯌꯔꯒꯤ ꯊꯣꯛꯂꯛꯄꯒꯤ ꯃꯥꯁꯦ ꯂꯥꯡꯕ ꯈꯣꯠꯄ ꯊꯣꯛꯂꯛꯏꯅꯦꯕ ꯌꯥꯎꯕꯒꯤ ꯑꯗꯣ ꯉꯁꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯊꯤꯜꯂꯨꯔꯅꯤꯕ ꯑꯗꯣ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯍꯧꯔꯅꯤ ꯊꯔꯣꯏ ꯊꯣꯡꯉꯦ ꯑꯗꯨꯒ ꯆꯒꯦꯝ ꯑꯃ ꯄꯣꯝꯃꯦ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯦ ꯃꯥꯏ ꯑꯁꯣꯝ ꯅꯥꯀꯟ ꯊꯝꯃꯦ ꯎꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒꯦ ꯁꯤꯅ ꯑꯩꯒꯤ ꯍꯦꯛ ꯅꯨꯄꯥꯒꯤ ꯃꯈꯥ ꯁꯤꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯝꯆꯥꯏ ꯃꯆꯤꯟ ꯃꯅꯥꯎꯗ ꯏꯅꯝꯃꯅꯦ ꯑꯗꯩ ꯏꯇꯩꯅꯦ ꯗꯥꯝꯆꯥꯅꯦ ꯁꯤꯅ ꯏꯆꯟꯅꯨꯄꯤ ꯁꯤꯅ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯂꯥꯡꯕ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯂꯥꯡꯕ ꯃꯌꯥꯝ ꯇꯥꯕꯅꯦ ꯎꯟ ꯇꯥꯔꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯥꯡꯕ ꯃꯌꯥꯝꯅꯤꯅ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯥꯛꯄꯅꯤꯗ ꯅꯪ ꯈꯤꯇꯪ ꯂꯩꯊꯣꯛꯑꯣ ꯈꯨꯅꯤꯡꯗꯣ ꯅꯪ ꯎꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯑꯩ ꯂꯩꯊꯣꯛꯑꯒꯦ ꯑꯩ ꯈꯔ ꯊꯤꯟꯀꯠꯂꯛꯇꯧ ꯃꯥꯜꯂꯦ ꯂꯣꯏꯅ ꯆꯠꯅꯤꯡꯗꯅ ꯐꯗꯤꯒꯣꯝ ꯑꯃ ꯊꯝꯍꯧꯗ꯭ꯔꯦ ꯃꯥꯅ ꯈꯔ ꯋꯥꯡꯈꯠꯂꯤꯁꯤꯅ ꯃꯥꯅ ꯐꯥꯟ ꯑꯃ ꯊꯥꯖꯤꯜꯂ ꯐꯝꯖꯟꯕ ꯄꯤꯛꯄ ꯊꯔꯣꯏꯁꯦ ꯌꯥꯝ ꯀꯣꯟ ꯆꯨꯞꯀꯦ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯉꯁꯤ ꯗꯥꯝꯆꯥ ꯌꯥꯎꯗꯕꯤ ꯅꯝꯕꯅꯦ ꯑꯩꯅ ꯐꯖꯅ ꯅꯝꯕꯅꯦ ꯍꯩꯕ ꯍꯩꯇꯕ ꯈꯪꯗꯦ ꯁꯥꯔꯤꯉꯩ ꯆꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯦ ꯍꯥꯏꯕ ꯃꯥꯅ ꯃꯔꯣꯝ ꯂꯥꯡꯕꯅ ꯑꯗꯣ ꯅꯥꯀꯟ ꯈꯤꯇꯪ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯎꯔꯕ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗ꯭ꯔꯤ ꯍꯥꯎꯋꯤ ꯊꯔꯣꯏ ꯊꯣꯡꯕ ꯄꯥꯟꯁꯦ ꯌꯥꯝ ꯂꯥꯡꯉꯦꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯗꯥꯎꯗꯤ ꯆꯥꯅꯤꯡꯐꯝꯁꯦ ꯍꯥꯎꯋꯦ ꯁꯦꯛꯃꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯅꯤ ꯁꯦꯛꯃꯥꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯦ ꯍꯥꯏ ꯃꯌꯣꯝ ꯑꯅꯤꯗꯩ ꯍꯦꯟꯅ ꯐꯪꯉꯛꯇꯦ ꯑꯍꯥꯎꯕ ꯄꯤꯖꯗꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯔꯅꯤ ꯑꯍꯥꯎꯕꯗꯤ ꯅꯍꯥꯟ ꯉꯥꯅꯨꯕꯨꯗꯤ ꯃꯥ ꯆꯥꯗꯦ ꯑꯣꯛꯇꯒꯤ ꯉꯥꯗꯒꯤ ꯆꯥꯏꯗ ꯑꯍꯥꯎꯕ ꯉꯥꯅꯨ ꯈꯛꯇꯗꯤ ꯆꯥꯗꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯄꯗꯩꯅ ꯑꯇꯩꯗꯤ ꯑꯩ ꯆꯥꯅꯤꯡꯕ ꯄꯤꯖꯩ ꯉꯥꯅꯨꯕꯨꯗꯤ ꯄꯣꯔꯛꯑꯦ ꯍꯪꯒꯥꯝ ꯊꯣꯡꯕꯗꯒꯤ
ꯆꯒꯦꯝꯄꯣꯝꯕꯒ ꯍꯥꯎꯋꯦꯅ ꯉꯥꯏꯈꯣꯀꯣ ꯑꯃ ꯌꯥꯔꯝꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯄꯦꯠꯇꯨꯝ ꯑꯃ ꯄꯔꯛꯅ ꯇꯧꯕ ꯀꯩꯅꯣ ꯇꯧꯕꯗ ꯍꯥꯎꯕꯅ ꯃꯇꯨꯡꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯕ ꯑꯣꯏꯇꯥꯔꯗꯤ ꯑꯃꯃꯨꯛ ꯉꯥꯏꯔꯤꯉꯩ ꯑꯃꯃꯨꯛ ꯇꯧꯔꯤꯉꯩꯗ ꯑꯩ ꯏꯊꯟꯗ ꯊꯦꯡ ꯃꯌꯥꯝꯗ ꯂꯣꯡꯉꯝꯅꯦ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯀꯟꯅ ꯁꯥꯕꯗꯤ ꯑꯣꯏꯗꯦ ꯁꯤ ꯂꯩꯇ ꯂꯧꯁꯤꯜꯂꯣ ꯃꯃꯥꯡꯗ ꯈꯨꯖꯥꯏꯗ ꯑꯣꯏꯅ ꯊꯛꯄꯅ ꯍꯥꯎꯅꯤ ꯏꯁꯤꯡꯁꯨ ꯆꯥꯕꯝꯗꯤ ꯆꯤꯜꯂꯦ ꯐꯀꯠꯄꯤꯅꯦ ꯑꯩꯈꯣꯏꯅ ꯑꯃꯗ ꯆꯥꯛ ꯀꯧꯕ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯕꯧꯗ ꯌꯥꯗꯕꯅꯤ ꯃꯥꯗꯤ ꯃꯥ ꯅꯠꯇ꯭ꯔꯕ ꯅꯝꯗꯣꯏꯁꯦ ꯑꯩꯒꯤꯗ ꯅꯝ ꯇꯥꯕꯅꯦ ꯇꯦꯝꯄꯨ ꯊꯥꯗ꯭ꯔꯤ ꯃꯥꯏꯗ ꯅꯝ ꯇꯥꯕꯅꯤ ꯇꯦꯝꯄꯨ ꯄꯥꯜꯂꯦ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯋꯥꯍꯩꯗꯣ ꯑꯩꯈꯣꯏ ꯆꯦꯗ ꯌꯥꯗꯕꯅꯦ ꯑꯩ ꯅꯝ ꯇꯥꯕꯅꯦ ꯍꯥꯏꯕꯅꯦ ꯊꯨꯝꯁꯨ ꯍꯥꯎꯋꯦ ꯐꯅꯦꯛꯁꯦ ꯑꯝꯇ ꯐꯤ ꯂꯧꯊꯣꯛꯈꯤꯒꯦ ꯌꯦꯞꯁꯟꯕꯤꯗꯣ ꯆꯥꯁꯜꯂꯣ ꯊꯔꯣꯏ ꯊꯣꯡꯕ ꯃꯩꯇꯅ ꯃꯈꯥ ꯂꯩꯕꯅꯦ ꯆꯒꯦꯝꯄꯣꯝꯕꯅ ꯍꯥꯎꯋꯦ ꯊꯣꯡꯕꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯕꯣꯔꯗꯤꯡꯗ ꯃꯆꯥ ꯁꯥꯖꯟꯒꯦ ꯌꯥꯎꯗꯕꯁꯨ ꯌꯥꯎꯋꯦ ꯃꯆꯥ ꯄꯤꯛꯊꯟ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯕꯥꯕꯥꯅꯤꯌꯥꯗ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯐꯖꯅ ꯅꯝꯗ꯭ꯔꯦꯕ ꯄꯨꯖꯥꯔꯤ ꯃꯇꯦꯛ ꯑꯃꯨꯛ ꯑꯣꯏ ꯀꯩꯅꯣ ꯇꯧꯕꯩꯗ ꯌꯥꯝ ꯆꯥꯎꯋꯤ ꯑꯣꯏꯅ ꯊꯥꯒꯠꯂ ꯇꯣꯛꯈ꯭ꯔꯦ ꯑꯩꯅ ꯍꯔꯥꯎꯖꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯅꯝꯃꯛꯇꯦꯕ ꯆꯥꯁꯜꯂꯣ ꯚꯤꯗꯤꯑꯣ ꯑꯣꯏꯕꯩꯔ ꯅꯪ ꯆꯥꯗ꯭ꯔꯤꯁꯦ
ꯆꯥꯛꯁꯤꯁꯨ ꯌꯥꯝꯅ ꯉꯁꯤꯒꯤ ꯆꯥꯛꯇꯣ ꯂꯣꯏꯗꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯆꯥꯛ ꯂꯣꯏ ꯉꯝꯗꯕ ꯉꯁꯤꯗꯤ ꯁꯨꯝ ꯆꯥꯗꯕ ꯁꯤꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯆꯟꯗꯤ ꯑꯃꯨꯛꯇꯪ ꯌꯥꯎꯈ꯭ꯔꯦ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯃꯨꯛꯕꯥꯡ ꯇꯧꯔꯨ ꯂꯥꯛꯑꯦ ꯃꯥꯗꯤ ꯏꯁꯇꯥꯏꯜ ꯇꯧꯔ ꯍꯨꯏꯉꯥꯏꯗ ꯆꯥꯛ ꯏꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯊꯛꯇꯣꯏꯅꯣ ꯇꯧꯔꯛꯀꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦꯕꯀꯣ ꯂꯥꯡꯕ ꯈꯣꯠꯄꯗ ꯌꯥꯝ ꯄꯥꯝꯕ ꯁꯤꯗꯤ ꯄꯥꯝꯗꯦꯕ ꯃꯥꯅ ꯀꯣꯏꯒꯦ ꯇꯧꯁꯦ ꯀꯥꯏꯗꯤ ꯃꯥꯡ ꯊꯥꯒꯅꯤ ꯐꯣꯇꯣ ꯀꯥꯞꯄ ꯈꯣꯠꯄꯗꯤ ꯌꯥꯝ ꯄꯥꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯈꯔ ꯇꯜꯂꯦ ꯌꯥꯝ ꯄꯥꯝꯗꯕ ꯃꯥꯏ ꯈꯨꯝꯗꯣꯏꯅꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯌꯨꯇꯨꯕ ꯍꯥꯡꯉꯤꯗꯣꯏꯅꯦ ꯍꯟ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯅꯪ ꯅꯨꯄꯥꯗꯣ ꯀꯔꯤ ꯅꯪ ꯅꯨꯄꯥꯗꯣ ꯍꯥꯟ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯌꯥꯝꯃꯣꯏꯗ ꯐꯣꯇꯣ ꯀꯥꯞꯆꯕꯗ ꯌꯥꯒꯗꯕꯅꯦ ꯐꯣꯇꯣꯗꯤ ꯕꯦꯝꯁꯨ ꯀꯥꯞꯄꯨ ꯀꯥꯞꯃꯤꯟꯅꯗꯔꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯤꯟꯅꯕ ꯌꯥꯗꯕꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯐꯣꯇꯣ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯑꯗꯨꯒ ꯃꯥꯏ ꯑꯩ ꯐꯣꯟꯗ ꯃꯥꯏ ꯐꯣꯇꯣ ꯑꯃ ꯌꯥꯎꯗꯦ ꯀꯥꯞꯇ꯭ꯔꯁꯨ ꯀꯥꯏ ꯌꯥꯎꯗꯣꯏꯅꯣ ꯂꯨꯍꯣꯡꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯅꯣꯏꯅꯤ ꯀꯥꯞꯃꯤꯟꯅꯕꯗꯨ ꯑꯗꯨ ꯃꯉꯥꯏ ꯑꯩꯈꯣꯏꯅꯤꯕꯨꯗꯤ ꯀꯥꯞꯄꯦ ꯑꯗꯨꯁꯨ ꯆꯨꯉꯝ ꯆꯥꯗꯦꯕ ꯌꯥꯔꯤꯉꯩꯗ ꯀꯥꯞꯍꯧꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯆꯨꯉꯝ ꯆꯥꯗꯅ ꯇꯥꯕꯗꯣ ꯐꯤꯔꯣꯜꯃꯛꯇꯕꯨ ꯑꯣꯏꯔꯁꯨ ꯂꯨꯍꯣꯡꯃꯛꯇꯕꯨ ꯆꯨꯉꯝ ꯆꯥꯗꯅ ꯇꯥꯕ ꯆꯥꯁꯜꯂꯣ ꯇꯣꯛꯑꯕꯅꯦ ꯊꯜꯂꯦꯗ ꯄꯨꯛꯀ ꯅꯍꯥꯟꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯔꯁꯤ ꯑꯩ ꯌꯥꯝꯅ ꯆꯥꯎ ꯌꯥꯎꯁꯪ ꯅꯪꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯪꯗꯦ ꯆꯒꯦꯝꯄꯣꯝꯕꯗꯤ ꯍꯥꯎꯋꯦ ꯂꯣꯏꯁꯜꯂꯣ ꯆꯒꯦꯝꯄꯣꯝꯕꯗꯣ ꯎꯇꯤ ꯊꯣꯡꯕꯅ ꯑꯃꯨꯛ ꯄꯥꯛ ꯆꯥ ꯉꯝꯗꯦꯕ ꯆꯒꯦꯝꯄꯣꯝꯕꯅ ꯍꯦꯜꯂꯦ ꯆꯥꯕ ꯉꯝꯕ ꯎꯇꯤ ꯆꯥꯗꯕꯅꯤꯅ ꯈꯪꯗꯦ ꯎꯇꯤ ꯆꯥꯔꯒꯁꯨ ꯁꯥꯔꯤꯉꯩꯗ ꯆꯥꯕꯗꯨꯅ ꯍꯥꯎꯋꯦꯕ ꯁꯤꯗꯤ ꯏꯪꯉꯁꯨ ꯑꯗꯨꯝ ꯆꯥ ꯉꯝꯗꯣꯏꯕ ꯆꯒꯦꯝꯄꯣꯝꯕꯩꯗꯤ ꯆꯒꯦꯝꯄꯣꯝꯕꯗꯤ ꯉꯝꯃꯦꯕ ꯆꯥ ꯂꯣꯏꯔꯀꯥꯟ ꯅꯤꯡꯖꯪꯉꯛꯑꯦ ꯀꯣꯕꯤ ꯈꯤꯇꯪ ꯀꯣꯠꯅꯕ ꯊꯝꯃꯝꯕꯗꯣ ꯁꯤꯡꯖꯨꯁꯨ ꯁꯤꯗꯁꯨ ꯂꯩꯔꯤ ꯑꯩ ꯂꯥꯝꯃꯦ ꯈꯣꯡ ꯈꯨꯠꯁꯦ ꯎꯟ ꯇꯥꯏꯍꯦ ꯑꯁꯇꯔ ꯃꯊꯛꯁꯤꯗ ꯂꯩꯔꯕꯅꯤꯅ ꯁꯤꯒꯤ ꯃꯣꯏ ꯀꯥ ꯏꯅꯥꯎꯕ ꯍꯣꯏ ꯐ꯭ꯔꯥꯝꯗꯣ ꯑꯗꯣ ꯅꯣꯡꯃ ꯅꯣꯏꯒ ꯊꯣꯛꯂꯛ ꯃꯇꯨꯡꯗ ꯇꯧꯁꯦ ꯆꯦ ꯔꯣꯖꯤꯒ ꯆꯥ ꯌꯥꯔꯀꯥꯟꯗ ꯁꯤ ꯇꯧꯔꯤꯁꯦ ꯑꯥ ꯃꯅꯤꯡꯀꯥꯏꯗ ꯒꯥꯔꯗꯦꯟ ꯑꯃ ꯁꯦꯝꯕꯗꯣ ꯑꯗꯨ ꯈꯨꯐꯖ ꯑꯃ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯊꯥꯍꯧꯔꯦ ꯁꯤꯡꯖꯨ ꯆꯥꯁꯦ ꯁꯤꯡꯖꯨ ꯌꯦꯟ ꯑꯇꯥꯎꯕꯒ ꯑꯗꯨ ꯆꯧꯁꯦ ꯚꯤꯗꯤꯑꯣꯗ ꯍꯥꯏꯔꯛꯑꯣ ꯏꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯃꯣꯏꯗꯤ ꯅꯪꯅ ꯐꯣꯇꯣ ꯀꯥꯞꯄꯤꯗꯣ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯃꯥꯟꯅꯇꯥꯁꯨ ꯅꯋꯥ ꯐꯪꯗ꯭ꯔꯦꯗꯣ ꯁꯤꯗꯩ ꯅꯋꯥ ꯐꯪꯗ꯭ꯔꯅꯗꯤ ꯍꯥꯏꯌꯣ ꯊꯥꯈ꯭ꯔꯕꯅ ꯄꯥꯝꯃꯤ ꯈꯪꯉꯕꯅꯤꯅ ꯆꯠꯂꯁꯦꯗ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯥ ꯆꯥꯛꯇꯤ ꯌꯥꯝ ꯌꯥꯎꯗꯦ ꯁꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯉꯝꯖꯜꯂꯣ ꯏꯆꯦ ꯅꯪꯁꯨ ꯉꯝꯃꯣꯏ ꯈꯤꯇꯪ ꯉꯥꯏꯔꯦ ꯊꯔꯣꯏ ꯊꯔꯣꯏꯁꯦ ꯑꯃꯨꯛ ꯆꯨꯞꯄꯒ ꯁꯤ ꯂꯣꯏꯔꯒ ꯊꯔꯣꯏꯗꯤ ꯆꯨꯞꯊꯣꯛꯈꯤꯁꯤ ꯍꯥꯎꯋꯦ ꯊꯔꯣꯏ
ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯔꯛꯇ ꯁꯦꯛꯃꯥꯏꯗꯒꯤ ꯌꯥꯎꯖꯔꯤꯀꯣ ꯆꯒꯦꯝꯄꯣꯝꯕꯤꯕ ꯍꯋꯥꯏꯖꯥꯔꯗ ꯁꯦꯛꯃꯥꯏꯗꯩ ꯂꯩꯔꯛꯏꯅꯦ ꯌꯥꯝ ꯇꯥꯅ ꯂꯥꯛꯏꯅꯦ ꯍꯥꯎꯋꯦ ꯍꯋꯥꯏꯖꯥꯔꯗꯣ ꯌꯥꯝꯅ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯁꯦꯛꯃꯥꯏꯗꯩꯅꯦ ꯑꯗꯣ ꯂꯩꯔꯛꯏꯗꯨꯗꯤ ꯁꯦꯛꯃꯥꯏꯒꯤ ꯃꯣꯏꯒꯤ ꯕꯖꯥꯔ ꯍꯥꯏꯀꯣ ꯀꯅꯥꯗꯩꯅꯣ ꯑꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯂꯩꯖꯈꯤꯕꯅꯤ ꯄꯣꯈꯥꯏꯔꯦ ꯁꯤꯗ ꯆꯨꯞꯄꯒ ꯊꯔꯣꯏꯁꯤꯅ ꯏꯅꯦꯄꯇꯤꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯟꯖꯕꯅꯤ ꯃꯃꯥꯅ ꯗꯥꯝꯆꯥꯅꯒ ꯗꯥꯝꯆꯥꯒ ꯗꯥꯏꯪꯒꯨꯒꯅ ꯃꯔꯨ ꯌꯦꯟꯅꯕ ꯅꯤꯛꯑꯦ ꯑꯩꯗꯤ ꯏꯪꯕꯗ ꯁꯤꯗꯁꯨ ꯈꯣꯡꯁꯦ ꯂꯩꯔꯕꯅꯤ ꯃꯣꯖꯥ ꯇꯣꯡꯕꯗ ꯐꯥꯎꯒꯠꯂꯛꯑꯦꯕ ꯊꯔꯣꯏ ꯑꯃꯨꯛ ꯆꯨꯞꯄꯛꯑꯒꯦ ꯊꯔꯣꯏꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯊꯣꯡꯇꯣꯛꯑꯃꯤꯅ ꯎꯟ ꯇꯥꯔꯦ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯊꯣꯡꯕꯗ ꯆꯒꯦꯝꯁꯤꯅ ꯄꯣꯝꯗ ꯉꯥꯏꯔꯤꯕꯩ ꯈꯣꯂꯥꯅꯦꯕ ꯇꯨꯝꯅꯕ ꯂꯩꯊꯔꯣ ꯀꯩꯅꯣ ꯁꯧꯋꯦ ꯑꯗꯨꯝ ꯁꯧꯕꯅꯦ ꯉꯁꯥꯏꯅꯤꯗ ꯁꯤ ꯊꯛꯈ꯭ꯔꯒ ꯈꯨꯝꯖꯤꯜꯂꯛꯑꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯕꯗꯣ ꯊꯥꯒꯦꯛꯄꯗ ꯃꯅꯝ ꯂꯩꯕꯗ ꯍꯥꯏꯔꯗꯣꯏꯁꯦ ꯁꯤꯁꯨꯗ ꯌꯥꯝ ꯆꯥꯎꯖꯔꯦ ꯊꯝꯅꯔꯦꯗ ꯊꯥꯒꯠꯂꯦ ꯑꯩ ꯏꯆꯥꯅꯨꯄꯥ ꯇꯨ ꯃꯃꯥꯒꯤꯗꯕꯨ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯊꯤ ꯐꯥꯏꯅꯤꯡꯉꯦ ꯑꯗꯨꯅꯦ ꯃꯤꯅ ꯑꯗꯨꯝ ꯇꯧꯋꯦ ꯃꯤꯁꯦ ꯀꯩꯒꯤꯅꯣ ꯃꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯃꯥ ꯊꯤ ꯐꯥꯏꯅꯤꯡꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯊꯤ ꯐꯥꯏꯒꯦ ꯍꯥꯏꯈ꯭ꯔꯦ ꯇꯥꯃꯣ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯇꯧꯋꯦ ꯑꯁꯦꯡꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯁꯤ ꯀꯧꯔꯛꯀꯗꯣꯏꯅꯦꯕ ꯂꯩꯕꯩ ꯐꯩꯅꯦꯕ ꯀꯣꯀꯣꯀꯣꯂꯥꯗ ꯍꯋꯥꯏꯖꯥꯔ ꯆꯥꯏꯔ ꯀꯣꯀꯣꯀꯣꯂꯥ ꯆꯥꯏꯔ ꯁꯤꯖꯥꯔꯣ ꯁꯤꯔꯦ ꯏꯁꯥꯅ ꯆꯥꯔ ꯍꯩꯅꯤꯅꯤ ꯀꯩꯅꯣ ꯊꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃ ꯇꯧꯍꯧꯔꯤꯁꯦ ꯏꯃꯣꯏꯅꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯍꯧꯒꯗꯕꯗꯣ ꯑꯩ ꯕꯤꯠ ꯌꯥꯝ ꯇꯦꯛꯇꯅ ꯅꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯃ ꯂꯨꯍꯣꯡꯉꯤꯁꯦ ꯍꯟꯗꯛꯀ ꯆꯍꯤ 3 ꯐꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯃꯉꯥ ꯃꯄꯨꯡ ꯐꯥꯔꯒ ꯍꯟꯗꯛ ꯖꯅꯋꯥꯔꯤꯗ 3 ꯐꯥꯗꯣꯏꯅꯦ ꯍꯣꯏ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯗꯣꯏꯁꯦ ꯅꯣꯡꯃꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯦꯡꯕ ꯀꯧꯗꯦ ꯏꯆꯜ ꯍꯥꯏꯕ ꯃꯤꯡꯁꯤꯗꯩ ꯍꯦꯟꯗꯦ ꯀꯧꯔꯕ ꯍꯥꯏꯌꯨꯅꯦ ꯀꯧꯗꯦ ꯁꯔꯖꯨ ꯀꯧꯋꯦ ꯏꯆꯜ ꯍꯥꯏꯕ ꯃꯤꯡꯁꯤꯗꯩ ꯍꯦꯟꯗꯦꯕ ꯁꯔꯖꯨ ꯀꯧꯋꯦꯌꯦ ꯑꯩꯁꯨ ꯈꯪꯗꯦ ꯅꯣꯡꯃꯇꯁꯨ ꯈꯣꯜ ꯑꯀꯟꯕ ꯋꯥꯗ ꯉꯥꯡꯗꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯩ ꯃꯃꯤꯡ ꯈꯪꯕ ꯀꯨꯏꯗꯔꯤ ꯁꯟꯇꯤꯕꯂꯥ ꯀꯧꯋꯦꯌꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯛꯑꯣ ꯍꯥꯏꯔꯛꯇꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦꯕ ꯍꯣꯏ ꯈꯣꯜ ꯑꯀꯟꯕꯗꯤ ꯉꯥꯡꯉꯦ ꯍꯣꯏ ꯉꯥꯡꯕ ꯍꯥꯏꯁꯦ ꯉꯥꯡꯕ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯅꯤ ꯈꯪꯗꯕꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒꯤ ꯍꯣꯏ ꯐꯣꯟ ꯄꯥꯏꯔ ꯂꯩꯕꯒꯤ ꯑꯗꯨꯝꯕ ꯉꯥꯡꯕ ꯃꯉꯥꯏꯔꯦ ꯐꯣꯟꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯔꯁꯨ ꯌꯥꯔꯔꯣꯏ ꯑꯩ ꯊꯣꯏꯊꯣꯏꯕꯧꯇ ꯇꯧꯋꯦ
ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯕꯥꯏ ꯐꯣꯟꯁꯦ ꯃꯥꯅ ꯄꯥꯏꯔꯦ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯃꯅ ꯈꯪꯉꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇ ꯑꯩꯈꯣꯏꯗꯤ ꯅꯣꯡꯇ ꯊꯤꯒꯠꯄꯤꯔꯨꯗꯦ ꯃꯌꯥꯝ ꯑꯃꯅ ꯅꯣꯡꯃ ꯄꯥꯏꯈꯤꯕꯗꯒꯤ ꯈꯪꯈ꯭ꯔꯦ ꯅꯨꯄꯥꯕꯨꯗꯤ ꯀꯣꯏꯕ ꯅꯠꯇꯕ ꯆꯨꯝꯅ ꯃꯦꯁꯦꯖ ꯊꯥꯅꯔꯝꯕ ꯈꯣꯠꯅꯔꯝꯕꯁꯤꯡꯗꯣ ꯊꯥꯔꯦ ꯏꯃꯥ ꯈꯨꯅꯤꯡꯗ ꯉꯥꯡꯉꯦ ꯇꯧꯍꯜꯂꯤꯅꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯨꯏꯔꯗ꯭ꯔꯥ ꯇꯥꯟꯆꯥꯅ ꯕꯕꯥꯏ ꯐꯣꯟ ꯄꯥꯏꯈꯤꯗꯕ ꯄꯥꯏꯔꯛꯑꯀꯥꯟꯗ ꯍꯥꯏꯔꯛꯑꯅꯤ ꯑꯃꯨꯛ ꯄꯥꯏꯔꯛꯑꯀꯥꯟꯗ ꯍꯥꯏꯗꯣꯏꯁꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯕꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯐꯣꯟꯁꯨ ꯅꯦꯠ ꯍꯥꯡꯉꯅꯤꯀꯣ ꯃꯦꯁꯦꯖꯁꯦ ꯄꯨꯂꯥꯛ ꯂꯥꯛꯑꯅꯤ ꯀꯔꯤꯅꯣ ꯂꯥꯛꯏꯁꯤꯅ ꯀꯩꯅꯣ ꯂꯥꯛꯏꯁꯤꯅꯅꯦ ꯇꯧꯔꯅꯤ ꯈꯪꯖꯗꯕꯅꯤꯅ ꯑꯗꯨꯕꯨꯗꯤ ꯒ꯭ꯔꯨꯞ ꯌꯥꯎꯕꯩꯅꯦ ꯁ꯭ꯀꯨꯜꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯂꯥꯛꯄꯗꯨꯒꯤ ꯒ꯭ꯔꯨꯞꯇ ꯃꯦꯁꯦꯖ ꯊꯥꯔꯝꯕꯩ ꯇ꯭ꯔꯣꯡ ꯂꯥꯛꯄꯗꯣ ꯆꯥꯔꯦ ꯐꯅ ꯆꯥꯛꯇꯤ ꯂꯣꯏ ꯆꯥꯈ꯭ꯔꯦ ꯊꯣꯏꯗ ꯉꯥꯏ ꯆꯥꯛꯁꯤ ꯈꯛꯇꯪ ꯉꯥꯏꯗ ꯇꯨ ꯈꯦꯒꯠꯂꯛꯄꯗꯣ ꯁꯤ ꯍꯥꯎꯋꯦ ꯁꯤꯁꯨ ꯑꯔꯦꯝꯕ ꯄꯨꯖꯔꯛꯄꯅꯦ ꯑꯩꯈꯣꯏ ꯆꯟꯅ ꯆꯥꯔꯕ ꯑꯔꯦꯝꯕ ꯄꯨꯁꯜꯂꯛꯄꯗ ꯌꯥꯎꯊꯣꯛꯑꯁꯦꯅ ꯄꯨꯔꯛꯑꯦ ꯆꯥꯔꯦ ꯌꯥꯗꯦ ꯁꯥꯔꯤꯉꯩ ꯇꯩꯊꯔꯗꯤ ꯍꯥꯎꯗꯧꯅꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯋꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯕ ꯇꯔꯥꯗ ꯊꯔꯣꯏ ꯆꯨꯞꯄ ꯍꯦꯟꯃꯟꯅ ꯆꯨꯝꯅ ꯆꯥꯛ ꯆꯥꯕꯗꯤ ꯊꯔꯣꯏ ꯊꯣꯡ ꯅꯨꯃꯤꯠꯇꯗꯤ ꯊꯔꯣꯏ ꯆꯨꯞꯄ ꯍꯩꯇꯦꯅ ꯍꯥꯏ ꯆꯨꯞꯇꯤꯌꯦ ꯌꯨꯝ ꯆꯨꯝꯅꯁꯨ ꯆꯥꯕꯗ ꯊꯔꯣꯏ ꯆꯨꯞꯇꯦꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯊꯔꯣꯏ ꯆꯨꯞ ꯍꯩ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯊꯔꯣꯏ ꯆꯨꯞ ꯍꯩꯔꯦ ꯑꯗꯨ ꯇꯥꯟ ꯁꯥꯏ ꯏꯃꯥꯅ ꯅꯣꯕꯥꯞꯀꯤ ꯇꯤꯡꯒꯪ ꯅꯠꯇ꯭ꯔꯒ ꯄꯤꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯦꯇꯨꯝ ꯑꯃ ꯄꯨꯔꯛꯑ ꯆꯥꯕ ꯊꯔꯣꯏ ꯊꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯝꯕꯅ ꯊꯔꯣꯏ ꯆꯨꯞꯄ ꯑꯃ ꯍꯩꯇꯦ ꯑꯩ ꯋꯥꯏꯑꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯐꯪꯉꯦ ꯄꯜꯂꯦ ꯉꯥ ꯊꯣꯡꯕ ꯆꯥ ꯍꯩꯇꯦ ꯉꯥꯔꯤ ꯃꯔꯨꯕꯨ ꯄꯜ ꯏꯔꯣꯟꯕ ꯉꯥꯔꯤ ꯃꯔꯨ ꯍꯥꯞꯄꯕꯨ ꯄꯜꯂꯦ ꯁ꯭ꯀꯨꯜꯗꯁꯨ ꯇꯧꯋꯦꯗꯣ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯄꯟꯕꯗꯒꯤ ꯃꯣꯏ ꯆꯥꯛꯊꯣꯡꯕꯤ ꯃꯥꯝꯕꯣꯛꯇ ꯍꯥꯏꯕꯗꯒꯤ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯁꯨ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ ꯄꯜꯂꯦꯌꯦ ꯃꯣꯏꯗꯤ ꯆꯥꯛꯊꯣꯡꯕꯤ ꯃꯥꯝꯕꯣꯛꯇ ꯍꯥꯏꯔꯗꯤ ꯆꯨꯝꯃꯤꯅꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯆꯨꯝꯗꯦ ꯈꯪꯗꯅ ꯆꯥꯁꯜꯂꯕ ꯑꯗꯨꯒ ꯄꯜꯂꯕ ꯁꯤꯡꯖꯨ ꯆꯥꯊꯣꯛ ꯂꯤꯛꯂꯤꯗꯣ ꯇꯥꯔꯛꯀꯅꯤ ꯂꯤꯛꯂꯤꯗꯣ ꯃꯁꯤꯡ ꯈꯪꯗꯕ ꯃꯤ ꯊꯨꯒꯥꯏꯕ ꯇꯨꯊꯣꯏꯅ ꯑꯩ ꯐꯤ ꯁꯥ ꯉꯝꯈꯤꯗ꯭ꯔ ꯁꯤꯗ ꯑꯁꯤ ꯐꯅꯦꯛ ꯐꯤ ꯂꯣꯏꯁꯟꯒꯦ ꯇꯧꯔꯒ ꯀꯣꯛꯁꯨ ꯁꯨꯒꯤꯗ ꯃꯣꯏꯒꯤ ꯆꯦ ꯋꯥꯅꯤꯡ ꯀꯧꯔꯣ ꯑꯗꯨ ꯉꯧꯍꯜꯂꯣ ꯈꯥꯡꯗ ꯆꯪꯖꯦ ꯍꯥꯏꯔꯣ ꯉꯧꯔꯣ ꯍꯩꯇꯦ ꯇꯛꯄꯨꯗꯤ ꯑꯩ ꯇꯛꯄꯤꯔꯒꯦ ꯇꯛꯆꯈꯤꯕ ꯑꯩ ꯏꯃꯨꯡ ꯑꯝꯇ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯟꯈꯤꯗꯪ ꯂꯣꯏꯔꯦ ꯑꯝꯇ ꯊꯔꯣꯏꯁꯤꯅ ꯐꯠ ꯐꯠ ꯆꯨꯞꯊꯣꯛꯈꯤ ꯑꯗꯨꯒ ꯂꯣꯏꯁꯜꯂꯁꯤ ꯊꯔꯣꯏ ꯃꯀꯣꯛ ꯉꯥꯛꯇꯅꯤ ꯀꯣꯁꯦ ꯁꯤꯡꯖꯨꯕꯨꯗꯤ ꯈꯤꯇꯪ ꯌꯥꯎꯈ꯭ꯔꯦ
ꯁꯤꯡꯖꯨ ꯈꯔ ꯂꯩ ꯑꯁꯤꯂꯣ ꯁꯤꯡꯖꯨ ꯆꯥꯔꯔꯣꯏꯍꯦ ꯆꯤꯝꯕꯥꯜꯁꯦ ꯆꯥꯎꯊꯣꯛꯄ ꯉꯝꯗꯔꯦ ꯊꯔꯣꯏ ꯈꯔꯁꯨ ꯄꯨꯔꯛꯑꯦ ꯊꯔꯣꯏ ꯊꯔꯣꯏ ꯅꯤꯐꯨ ꯆꯥꯏꯌꯦ ꯉꯁꯤꯗꯤ ꯂꯩꯔꯝꯃꯅꯤ ꯑꯩ ꯊꯅꯔꯝꯅꯤꯕ ꯃꯇꯨꯡ ꯂꯥꯎꯗꯕꯁꯨ ꯌꯥꯎꯋꯤꯗ ꯍꯥ 이신 거 저런 걸 많이 다 그래. 저희 짜서 좀 사가. ꯆꯍꯤ ꯍꯧꯕꯗ ꯊꯔꯣꯏ ꯆꯥꯕꯁꯦ ꯊꯔꯣꯏ ꯃꯁꯤꯡ ꯊꯤꯅꯕꯅꯦ ꯖꯨꯔꯥ ꯇꯥꯕ꯭ꯔꯥ ꯀꯥꯏꯅꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯍꯥꯟꯕꯅꯤꯅꯦ ꯑꯗꯨ ꯊꯤꯔꯗꯤ ꯅꯪꯒꯤꯁꯨ ꯂꯣꯏ ꯉꯝꯃꯔꯣꯏ ꯌꯥꯝ ꯊꯤ ꯂꯩꯕ ꯆꯨꯞꯇꯕꯁꯨ ꯈꯔ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯗ ꯁ꯭ꯋꯥꯏ ꯈꯛꯇꯪ ꯂꯦꯝꯃꯤꯁꯤ ꯉꯥꯏꯀꯣ ꯂꯣꯏ ꯆꯥ ꯂꯣꯏꯔꯦ ꯊꯔꯣꯏ ꯄꯩꯗꯅ ꯈꯣꯠꯇ ꯊꯔꯣꯏ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃ ꯆꯥꯏꯗ ꯆꯥꯛꯁꯨ ꯌꯥꯝ ꯆꯒꯦꯝꯄꯣꯝꯕꯗ ꯂꯣꯏ ꯉꯝꯈ꯭ꯔꯦ ꯆꯒꯦꯝꯄꯣꯝꯕ ꯑꯁ ꯆꯤꯟꯁꯤꯗꯤ ꯑꯗꯨꯅꯦ ꯆꯤꯟꯁꯤ ꯆꯥꯎꯊꯣꯛꯄ ꯉꯝꯃ ꯇꯧꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩ ꯀꯩꯅꯣ ꯃꯤ ꯊꯣꯡ ꯆꯤꯟ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯞ ꯁꯨꯝ ꯐꯦꯃꯤꯂꯤꯗ ꯇꯞ ꯁꯦꯔ ꯅꯥꯏꯅ ꯌꯥꯎꯍꯜꯂꯛꯀꯦꯕ ꯍꯥꯏꯕꯗꯤ ꯖꯒꯥꯗ ꯆꯤꯟꯕꯅꯤ ꯄꯨꯂꯞ ꯆꯥꯕꯗꯣ ꯌꯥꯔꯔꯣꯏ ꯑꯗꯩ ꯆꯥꯛꯁꯪꯗ ꯅꯝꯒꯗꯕꯁꯨ ꯌꯥꯝꯅ ꯊꯤꯕ ꯌꯥꯔꯣꯏꯕ ꯍꯌꯦꯡꯋꯥꯏ ꯑꯍꯟꯕ ꯁꯥꯔꯀꯥꯟꯗ ꯑꯃꯨꯛꯀꯦꯕ ꯑꯗꯣ ꯇꯞ ꯅꯣꯡꯃꯅ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯌꯥꯎꯍꯜꯂꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ